chahi amaga tha tarit helaklaba Manipur thokliba irang asige Judicial Inquiry Commission gi report mathang chahi inglisingani kun mangagi May kun Faoba manungda Pikhatlaknabagi Ministry of Home Affairs na gazetted notification ama thokre ngarang Ministry of Home Affairs na thokiba gazetted notification aduda member ahum na saba Judicial Inquiry Commission na Manipur gi irang asige matangda thigatliba asige report Pikhatlaknabagi deadline adu inglisingani kun mangagi May kun Faoba Sangdokkhre loinana notice adu Haidibana Commission Inquiry Act 1952 ki humpugi section ahumgi power season aduna Ministry of Home Affairs ki number SO 2424E dated June 4 2023 gi notification adu central lengakna amendment tawraduna commission asina makhoigi report lakliba inglisingani kun mangagi May kundagi Sangthadana Pikhatlaknabagi hairi haukiba chahi gi June marida MHA na Guwahati High Court ki retired Judge Ajay Lamana chairman oiba amadi retired IS Himansu amadi retired IPS Aloka Prabhakarna member oiba inquiry commission ama semkibani panbayabadi MHA na commission adu Manipur gi irang asigi inquiry report adu inglisingani kulhumdoi gi November kun faubada November kunda famkiba ahanba full sitting numitagi tha taruki manungda Pikhatlaknabagi haikibani adubu matam amuk sangdoktuna chahi asigi November kunda piraknabagi haikiba laikre MHA gi matung inadi commission asina thigatpagi saruk ama oina inglisingani kulhumdoi gi May ahum gi irang amadi masigi makhada Tarakkiba irang gi tongan ba thodok wathoksing tongan ba furup singi asi ana Kayagi matangda thigatnabagi haikibani amadi commission asina shu state ki maikaidagi asoiba ahoba laikibra haina thidoknanaba khanghankibani